ꯄꯥꯏꯈꯣꯝꯕ ꯕꯤꯅꯥꯒꯤ ꯐꯣꯟ ꯊꯝꯂꯛꯄꯒ ꯋꯥꯈꯜ ꯍꯥꯏꯐꯦꯠꯇꯤ ꯈꯟꯖꯥꯅꯩ꯫ ꯍꯌꯦꯡꯒꯤ ꯀꯔꯤ ꯀꯔꯤ ꯑꯆꯤꯟꯕ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯂꯩꯕ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯆꯠꯄꯅ ꯀꯔꯝ ꯇꯧꯕ? ꯆꯠꯅꯤꯅ ꯆꯠꯂꯕꯗꯤ ꯕꯤꯅꯥꯗ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯐꯪꯍꯟꯅꯤꯡꯉꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯝꯂꯒ ꯃꯥꯔꯁꯟꯗ ꯍꯥꯟꯅ ꯐꯣꯟꯗꯨ ꯇꯧꯏ꯫ ꯃꯥꯔꯁꯟꯁꯨ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯊꯑꯣꯏꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯍꯟꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯐꯥꯏꯜ ꯃꯌꯥꯝꯗꯣ ꯁꯨꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ, "ꯏꯌꯥꯝꯕ, ꯗꯥ ꯄꯥꯏꯈꯣꯝꯕꯅꯤ꯫ ꯃꯗꯨꯏ ꯅꯨꯄꯤ ꯊꯤ ꯈꯪꯗꯕꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯠꯅꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯠꯅꯤꯡꯈ꯭ꯔꯕꯣꯠꯅꯤ" ꯑꯁꯤ ꯍꯥꯏꯅ ꯐꯣꯟꯗꯣ ꯂꯥꯝꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ, ꯆꯤꯟꯕ꯭ꯔꯣ? ꯏꯕꯥꯅꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯗ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯔꯣ ꯑꯗꯨꯝ ꯌꯥꯅꯤ꯫ ꯍꯌꯦꯡꯗꯣ ꯂꯣꯛꯇꯥꯛꯇ ꯀꯣꯏꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥꯁꯨ ꯁꯤꯟꯊꯥꯁꯨ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯄꯨꯟꯅ ꯄꯨꯕꯤꯔꯛꯑꯣ꯫ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯌꯥꯎꯗꯣꯏꯕ? ꯍꯌꯦꯡꯒꯤ ꯆꯠꯇꯧ ꯊꯕꯛꯁꯤꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏꯁꯤꯅ ꯀꯩꯒꯤ? ꯌꯥꯗ ꯇꯧꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯏꯃꯥꯗꯣ ꯃꯄꯥꯟ ꯈꯔ ꯊꯣꯛꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯇꯧꯕꯅꯤ꯫ ꯅꯪꯒ ꯅꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯆꯠꯄꯗꯤ ꯀꯩ ꯀꯥꯏꯕ? ꯑꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯃꯤ ꯑꯥꯔꯀꯦ꯫ ꯂꯥꯏꯖꯒ ꯑꯩꯒ ꯏꯃꯥꯒ ꯈꯛ ꯆꯠꯄꯗꯣ ꯂꯝ ꯀꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯌꯧꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯜꯂꯤ꯫ ꯑꯩ ꯂꯣꯌꯥꯗꯁꯨ ꯍꯥꯏꯈꯤꯒꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯌꯦꯡꯗꯨꯃꯗꯤ ꯀꯣꯏꯊꯣꯛꯎꯔꯁꯦꯕ꯫ ꯏꯃꯥꯁꯤꯗ ꯅꯪꯅ ꯈꯔ ꯌꯥꯅꯕ ꯉꯥꯡꯅꯔꯛꯑꯣ꯫ ꯑꯩ ꯍꯥꯏꯔꯁꯨ ꯍꯥꯏꯒꯦ꯫ ꯏꯇꯨꯒ ꯑꯍꯥꯟꯕ ꯀꯣꯏꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗ ꯏꯃꯥ ꯄꯨꯔꯛꯇꯣꯏꯕꯀꯣ? ꯑꯣ ꯒꯣꯗ! ꯌꯥꯔꯦ, ꯍꯅꯤꯃꯨꯟꯗꯨꯅ ꯅꯇꯩ ꯅꯅꯥꯎ ꯀꯣꯟꯅ ꯆꯠꯃꯤꯟꯅꯔꯣ꯫ ꯍꯣꯏꯗ, ꯄꯦꯔꯤꯁꯇ ꯑꯥꯏꯐꯦꯜ ꯇꯋꯥꯔ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯨꯔ ꯂꯣꯏꯔꯦ ꯏꯇꯩ ꯏꯅꯥꯎꯈꯛ꯫ ꯑꯣ ꯌꯥꯔꯦ, ꯁꯥꯟꯅꯒꯦꯔꯥ ꯁꯥꯟꯅꯔꯣꯏꯔꯥ ꯑꯗꯨ ꯀꯣꯜꯂꯨꯀꯣ꯫ ꯏꯃꯥꯗꯣ ꯌꯥꯅꯕ ꯉꯥꯡꯅꯧ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯒ꯭ꯔꯨꯞ ꯆꯦꯠꯇ ꯑꯣꯏꯅ ꯆꯪꯂꯛꯇꯨꯅ ꯂꯣꯌꯥꯗ ꯃꯦꯟꯁꯟ ꯇꯧꯔꯒ, "ꯍꯌꯦꯡꯗꯤ ꯂꯣꯛꯇꯥꯛ ꯀꯣꯏꯔꯨꯁꯤ꯫ ꯄꯨꯡ 7 ꯁ꯭ꯋꯥꯏꯗꯒꯤ ꯊꯧꯗꯈꯤꯁꯦ." ꯂꯣꯌꯥꯗ ꯊꯨꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯏ꯫ "ꯈꯨꯗꯛꯀꯤ ꯄ꯭ꯂꯥꯟꯁꯦ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏ." "ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗ ꯈꯨꯗꯛꯀꯤ ꯄ꯭ꯂꯥꯟ ꯑꯌꯦ? ꯏꯕꯣ ꯅꯪ ꯑꯃ." "ꯑꯩ ꯍꯌꯦꯡ ꯏꯇꯨꯒ ꯗꯦꯠ ꯂꯩ." "ꯅꯃꯥꯏꯗꯨꯗꯤ ꯊꯥꯔꯤꯅꯦ꯫ ꯅꯕꯥꯏ ꯑꯃ ꯌꯥꯎꯏ ꯀꯥꯏꯁꯦ ꯈꯪꯗ꯭ꯔꯤꯕ ꯅꯪ? ꯍꯌꯦꯡꯅꯦ ꯃꯕꯨꯡꯁꯦ ꯌꯥꯎꯔꯒꯅꯤ ꯁꯤꯟꯊꯥ ꯄꯨꯔ ꯆꯠꯇꯣꯏꯁꯦ꯫ ꯅꯪꯅ ꯗꯦꯠ ꯇꯧꯗꯣꯏ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤꯅꯣ?" "ꯏ, ꯁꯤꯟꯊꯥ ꯌꯥꯎꯗꯣꯏꯔꯣ ꯍꯥꯏꯁꯦ?" "ꯍꯣꯏ ꯃꯍꯥꯁꯣꯏ, ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯖꯨꯔꯥ ꯁꯥꯅꯕ ꯑꯃ ꯊꯤꯕꯤꯔꯒꯦꯀꯣ." "ꯑꯣꯏ, ꯅꯪꯒꯤ ꯑꯗꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕꯗꯣ ꯇꯧꯅꯨ꯫ ꯌꯥꯎꯅꯤ." ꯑꯅꯤꯗꯣ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯃꯥꯔꯁꯟꯗꯤ ꯄꯥꯏꯈꯣꯝꯕꯅ ꯐꯣꯟ ꯊꯝꯈꯤꯕꯒ ꯑꯗꯨꯝ ꯐꯣꯟꯗꯣ ꯃꯨꯠꯊꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯥꯔꯁꯟ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯉꯥꯊꯔꯛꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ, "ꯋꯥꯔꯕꯣ ꯌꯥꯝꯕꯣ?" "ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯋꯣ." "ꯀꯣꯛꯁꯦ ꯈꯤꯇ ꯄꯥꯏꯕꯤꯒꯦꯔꯥ?" "ꯄꯥꯏꯒꯦꯕ꯫ ꯑꯗꯣ ꯐꯃꯨꯡꯗ ꯍꯥꯟꯅ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯁꯤꯗꯗꯤ ꯌꯥꯝꯕꯨꯡꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯔꯣꯏꯕ꯫ ꯇꯞꯅ ꯂꯣꯏꯁꯤꯜꯂꯣ ꯑꯋꯥꯠꯄꯁꯤꯡꯁꯦ." ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯏꯜꯂꯤ꯫ ꯃꯐꯝ ꯆꯥꯅ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯁꯝ ꯕꯦꯠꯔꯨꯝ ꯔꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯤꯞꯍꯟꯗꯨꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯝꯕꯤ꯫ ꯃꯥꯔꯁꯟꯅ, "ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ. ꯑꯩ ꯅꯨꯄꯤꯒꯤ ꯃꯈꯨꯠꯁꯤꯗꯤ ꯃꯦꯖꯤꯛ ꯌꯥꯎꯏꯅ." "ꯏꯁ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ?" "ꯆꯣꯛꯊꯔꯝꯕ ꯋꯥꯔꯝꯕ ꯀꯥꯁꯦ ꯅꯪ ꯈꯨꯠꯅ ꯊꯦꯡꯂꯛꯄꯗ ꯇꯞꯅ ꯐꯔꯛꯏ." "ꯌꯥꯝꯕꯨꯡꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯩꯅꯦ꯫ ꯑꯗꯣ ꯗꯥ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏꯗꯣ ꯀꯩꯅꯣ?" "ꯍꯌꯦꯡꯗꯣ ꯂꯣꯛꯇꯥꯛ ꯀꯣꯏꯔꯨꯁꯤꯌꯦ." "ꯀꯅꯥ ꯀꯅꯥ?" "ꯏꯃꯥꯁꯤꯅꯦ, ꯅꯪꯅꯦ, ꯇꯣꯔꯣꯅꯦ, ꯑꯩꯅꯦ, ꯂꯣꯌꯥꯒ, ꯄꯥꯏꯈꯣꯝꯕꯒ ꯀꯣꯏꯅꯕ ꯂꯥꯏꯖꯗꯣ, ꯑꯗꯨꯒ ꯃꯥꯏ ꯃꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ." "ꯌꯥꯝꯕꯨꯡꯒꯤ ꯊꯕꯛꯇꯨꯗ ꯌꯥꯗꯣꯏꯔꯣ?" "ꯌꯥꯅꯤꯗ꯫ ꯅꯪꯁꯨ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯀꯣꯏꯕꯒ ꯄꯨꯊꯣꯛꯄꯤꯗꯦ ꯑꯩꯅ꯫ ꯍꯌꯦꯡꯗꯤ ꯃꯇꯥꯡ ꯆꯥꯔꯦ, punya chatlurase. Weather-sida nungaidoi ni. Nungna thili churaga. Haujikti tharo thambal su satpa matam oibani ne. Phajasu yam phajaramdoi ni. Henja thoibida pubishira. Pubisi. Ai inamada haige. Tamoga maga su chatlurase na. Imasu yaradi pubiro oyo. Aikhoi garida tonghalasi imaduna. Leisi henbi mai thongda momon tauki. Magi loinabigi apamba macha ushinba ngamkhiba marshanni. Hayeng laijagi mama yaurakpa matamda soidana leisi henbina yumda lehaubi apokpidubu ningsingani. Ahing kaya mamagi photo lona konduna kapningba khangbasu thengnakrabani. Yambo haune nangse nungshimankre shenglabra Yambong nasu ai gebe mase mayam ama nungshirini.
ꯅꯪꯕꯨ ꯉꯥꯏꯍꯥꯛꯈꯛ ꯎꯗꯕꯗ ꯌꯨꯝꯗ ꯆꯠꯅꯤꯡꯕꯅꯁꯨ ꯉꯥꯎꯏ ꯐꯣꯟꯗ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜꯗ ꯑꯄꯦꯟꯕꯁꯨ ꯅꯥꯏꯔꯛꯇꯦ ꯑꯁꯨꯝꯅꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ ꯁꯅꯥꯊꯣꯏꯕꯤ ꯅꯨꯄꯤꯗꯣ ꯃꯀꯣꯛ ꯅꯣꯝꯃꯤ ꯃꯈꯨꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯥꯏꯕꯛ ꯃꯀꯣꯛꯇꯨꯁꯨ ꯇꯞꯅ ꯇꯞꯅ ꯅꯝꯕꯤꯕ ꯂꯦꯞꯇꯦ ꯃꯥꯔꯁꯟꯗꯤ ꯃꯤꯠꯐꯝ ꯁꯨꯛꯍꯣꯡ ꯍꯣꯡꯗꯅ ꯅꯨꯄꯤꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯀꯦꯔꯣꯂꯤꯟ ꯂꯥꯛꯂꯝꯕꯒꯤ ꯄꯥꯎꯁꯨ ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯇꯝꯂꯨꯗꯦ ꯃꯀꯥ ꯂꯥꯝꯕꯤ ꯃꯥꯏꯊꯣꯡꯗꯣ ꯋꯥꯔꯤ ꯑꯃꯅ ꯋꯥꯍꯩ ꯑꯃꯅ ꯈꯖꯤꯛ ꯎꯔꯨꯝ ꯂꯥꯡꯁꯤꯟꯈꯤꯕ ꯃꯥꯔꯁꯟꯅ ꯄꯥꯝꯗꯦ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯂꯤ ꯀꯅꯥꯅꯁꯨ ꯇꯨꯍꯠꯄ ꯃꯇꯤꯛ ꯅꯠꯇꯦ ꯆꯦꯠꯅꯁꯨ ꯋꯥꯁꯛ ꯄꯔꯩ ꯆꯟꯈ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯅꯨ ꯇꯣꯝꯊꯤꯟ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯄꯨꯟꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯈꯨꯗꯣꯜꯁꯤꯁꯨ ꯇꯁꯦꯡꯅ ꯅꯤꯡꯊꯤꯖꯩ ꯐꯖꯩ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝꯅꯤ ꯎ ꯋꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯗꯨꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯃꯍꯧꯁꯥꯒꯤ ꯑꯁꯦꯡꯕ ꯎꯔꯨꯝꯕꯨ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯤ ꯇꯣꯝꯊꯤꯟꯅ ꯁꯨꯃꯥꯏꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯥꯕ ꯀꯣꯏꯊꯣꯛꯄꯁꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯦꯀꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯒ ꯌꯥꯝ ꯏꯪꯅ ꯅꯨꯡꯉꯥꯏꯌꯦ ꯃꯐꯝꯁꯤ ꯑꯩꯗꯤ ꯌꯨꯝ ꯑꯣꯏꯅ ꯁꯥꯔꯒ ꯂꯩꯅꯤꯡꯉꯦ ꯁ꯭ꯋꯥꯏꯗ ꯎ ꯋꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯩꯅꯤ ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯇꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔ ꯑꯣꯏꯔꯁꯨ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯅꯨꯡꯊꯤꯟꯁꯦ ꯅꯨꯡꯁꯥꯅ ꯃꯤ ꯍꯥꯠꯇꯣꯔꯤ ꯆꯤꯡꯗꯒꯤ ꯎ ꯋꯥ ꯇꯦꯝꯊꯕꯒ ꯃꯩ ꯊꯥꯕꯒ ꯀꯨꯀꯤꯁꯤꯅ ꯍꯦꯛ ꯇꯧꯔꯛꯄꯗꯩꯁꯨ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯀꯨꯀꯤꯅꯁꯨ ꯑꯣꯏꯕꯨꯗꯤ ꯑꯣꯏ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯄꯗꯩꯁꯨ ꯊꯣꯛꯂꯤꯕꯅꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯂꯩꯕ ꯌꯥꯗꯦ ꯎ ꯋꯥ ꯑꯝꯇ ꯍꯧꯕ ꯌꯥꯗꯦ ꯌꯥꯟꯊꯠꯇꯣꯏꯒ ꯑꯃ ꯇꯧꯗꯣꯏꯒ ꯂꯥꯏꯔꯤꯛꯇꯒ ꯇꯝꯕ ꯎ ꯆꯥꯔ ꯑꯃ ꯌꯥꯟꯊꯠꯈ꯭ꯔꯕ ꯃꯥꯡꯍꯟꯈ꯭ꯔꯕꯗꯤ ꯎ ꯆꯥꯔ 5 ꯊꯥꯖꯤꯜꯂꯣꯅ ꯑꯗꯣ ꯍꯧꯖꯤꯛ ꯀꯅꯥꯝꯇꯅ ꯃꯅꯥꯅ ꯇꯥꯗꯦ ꯍꯥꯏꯔꯨꯔꯒ ꯑꯍꯩꯕ ꯑꯍꯩꯕꯤ ꯁꯥꯗꯅ ꯈꯨꯝꯅꯔꯛꯀꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯨ ꯃꯍꯧꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯐꯖꯅ ꯐꯪꯉꯤꯁꯤ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅꯤꯅ ꯅꯨꯡꯁꯤꯠꯀꯁꯦ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯒ ꯁꯤꯅꯗꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯎꯈꯥꯁꯤꯗ ꯐꯝꯕꯗ ꯀꯌꯥꯝ ꯍꯪꯆꯤꯠ ꯂꯥꯡꯅꯤ ꯆꯅꯨꯗꯣ ꯅꯨꯄꯥꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯃꯃꯤꯠ ꯆꯣꯏꯗ ꯌꯦꯡꯉꯤ ꯇꯣꯝꯊꯤꯟꯅ ꯑꯣꯟꯁꯤꯜꯂꯛꯄꯗ ꯏꯀꯥꯏ ꯊꯤꯕꯤ ꯃꯇꯧ ꯎꯠꯇꯨꯅ ꯁꯠ ꯂꯩꯊꯣꯛꯈꯤ ꯇꯣꯝꯊꯤꯟ ꯇꯞꯅ ꯏꯁꯩ ꯑꯃ ꯉꯥꯡꯂꯛꯏ ꯀꯣꯂꯦꯖ ꯒꯔꯜ ꯅꯤꯡꯊꯤꯕꯤ ꯅꯪ ꯃꯤꯠꯌꯦꯡ ꯆꯨꯝꯗꯕꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯄꯥꯝꯗꯕ ꯁꯥ ꯅꯨꯡꯁꯤꯗꯕ ꯁꯥ ꯋꯥꯖꯍꯧꯅꯤ ꯅꯪ ꯃꯤꯅ ꯍꯟꯈꯤꯅꯤ ꯋꯥꯖꯍꯧꯅꯤ ꯅꯪ ꯃꯤꯅ ꯍꯟꯈꯤꯅꯤ ꯆꯅꯨꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯏꯁ ꯑꯩ ꯅꯥꯛꯇ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥꯅ ꯍꯟꯈꯤꯅꯤꯅ ꯑꯃꯨꯛ ꯋꯥꯖꯗꯣꯏꯕ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯦꯛ ꯌꯦꯡꯕ ꯅꯨꯄꯤꯗ ꯃꯃꯤꯠ ꯀꯣꯠꯇꯣꯏꯅꯤ ꯀꯤꯖꯔꯦꯗ ꯅꯪꯒꯤꯅꯦꯅ ꯂꯩꯔꯒ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯒ ꯃꯤꯠꯆꯥꯟꯅꯅ ꯐꯣꯡꯅ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤꯗꯨꯅ ꯗꯗꯥꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯅ ꯈꯛ ꯅꯨꯡꯁꯤꯕꯗꯧꯅ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯀꯩꯅꯣ ꯐꯣꯡꯅ ꯅꯪꯅ ꯇꯩꯁꯦꯡ ꯊꯣꯛꯄꯒꯤ ꯐꯣꯡꯅ ꯌꯦꯡꯕ ꯉꯝꯖꯗꯕꯅꯤ ꯀꯕꯤꯅꯒ ꯁꯩꯊꯥꯅꯕ ꯏꯀꯥꯏ ꯊꯤꯕꯤꯅ ꯅꯨꯄꯤꯒꯤ ꯐꯖꯔꯕ ꯂꯩꯇꯦꯡꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯝꯇ ꯈꯪꯖꯗ꯭ꯔꯣ ꯑꯗꯨꯅ ꯐꯖꯅꯕ ꯁꯩꯊꯥꯕꯅꯤꯗꯅ ꯅꯨꯡꯁꯤꯔꯗꯤ ꯐꯣꯡꯅ ꯌꯦꯡꯕꯁꯨ ꯉꯝꯗꯧꯕꯅꯤ ꯍꯥꯏꯅꯕ ꯂꯩꯕꯅꯤ ಮಿತ್ನ ಹೌವ ನುಂಗ್ಸಿಬನ ಮಗುಲೈ ಹಾಯ್ದನ ಐದಿ ಯಾಮ್ ಯೆಂಗ್ಜꯈ꯭ರಬꯗꯣ ꯅꯪꯇꯅ ಮಿꯠꯌꯦꯡꯗꯣ ꯂꯠꯅꯖꯈꯤꯕꯅꯤ ꯂꯥꯜꯂꯤꯕꯁꯦ ꯑꯩ ꯇꯥꯔꯕꯀꯣ ꯑꯗꯨꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯅꯒ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯟꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯗ꯭ꯔꯕ ꯗꯗꯥꯁꯦ ꯑꯩꯒꯤ ꯑꯣꯏꯅꯒ ꯐꯪꯖꯔꯝꯕꯩ ꯋꯥ ꯂꯩꯇꯦꯅꯦ ꯏꯁ ꯑꯩꯅ ꯑꯃꯨꯛ ꯅꯪꯕꯨ ꯊꯤꯔꯛꯄ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯏꯁꯨ ꯍꯥꯏꯔꯗꯤ ꯃꯔꯩ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯆꯠꯅꯣ ꯍꯥꯏꯌꯣ ꯇꯣꯝꯊꯤꯟ ꯅꯨꯄꯤ ꯃꯥꯒꯤ ꯁꯒꯜꯗꯣ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯤ ꯅꯨꯄꯤꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯅꯨꯡꯁꯤꯅ ꯌꯦꯡꯂꯨꯔꯒ ꯉꯁꯤ ꯍꯥꯏꯔꯤꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯍꯜꯂꯣ ꯑꯅꯤꯔꯛ ꯁꯨꯅ ꯋꯥꯍꯩꯁꯦ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯍꯥꯏꯍꯟꯅꯕ ꯋꯥꯈꯜꯁꯤꯅ ꯈꯜꯍꯟꯅꯕ ꯁꯤꯟꯒꯅꯨꯀꯣ ꯆꯅꯨ ꯇꯊꯛ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯂꯛꯏ ꯅꯨꯡꯁꯤꯒꯤ ꯁꯩꯍꯧꯗ ꯑꯩ ꯃꯤꯀꯨꯞ ꯈꯔꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯝꯗꯜꯂꯨꯔꯤ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗ꯭ꯔꯦ ꯗꯗꯥꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯩ ꯃꯆꯥꯊꯣꯏ ꯑꯍꯦꯟꯕꯁꯨ ꯄꯥꯝꯗꯦ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯑꯍꯥꯟꯕ ꯃꯤꯁꯛꯇꯣ ꯅꯪꯅ ꯑꯣꯏꯈꯤꯗ꯭ꯔꯕꯁꯨ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ
ꯀꯔꯝ ꯇꯧꯏ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯛꯄꯤꯕ ꯃꯤꯁꯛꯇꯨꯗꯤ ꯅꯪꯅꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯒꯦ ꯆꯅꯨ ꯅꯨꯄꯥ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯇꯣꯝꯊꯤꯟꯁꯨ ꯃꯈꯥ ꯇꯥꯏ ꯃꯄꯣꯛꯁꯤ ꯈꯛꯇꯗ ꯅꯠꯇꯕ ꯂꯦꯝꯍꯧꯔꯤꯕ ꯃꯊꯪ ꯍꯥꯏꯕ ꯃꯄꯣꯛꯁꯤꯡꯗꯨꯗꯗꯤ ꯂꯝꯂꯥꯟꯕꯤ ꯑꯃꯠꯇꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯁꯪꯖꯤꯟꯅꯗ ꯅꯪ ꯑꯩ ꯈꯛꯇꯃꯛ ꯊꯦꯡꯅꯁꯤ ꯑꯍꯥꯟꯕ ꯑꯔꯣꯏꯕ ꯅꯨꯡꯁꯤꯕꯁꯨ ꯏꯕꯥꯅꯤ ꯈꯛꯅ ꯑꯣꯏꯅꯁꯤ ꯄꯨꯟꯁꯤꯗ ꯇꯅꯤꯛꯆꯈꯤꯕ ꯇꯥꯟꯖꯥꯅꯤ ꯃꯤꯄꯥꯏꯖꯈꯤꯕ ꯄꯨꯡꯐꯝꯅꯤ ꯃꯤꯀꯨꯞꯁꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗꯁꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯋꯥꯔꯨꯔꯦ ꯅꯨꯡꯁꯤꯕꯤ ꯃꯔꯨꯞꯇꯨꯕꯨꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯠꯇꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕ ꯉꯝꯈꯤꯗꯕ ꯃꯤꯀꯨꯞꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯅꯨꯡꯁꯤꯕꯁꯦ ꯇꯝꯊꯤꯕ ꯍꯨꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯃꯌꯥ ꯀꯟꯕ ꯍꯨꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯛꯅꯤꯡꯉꯦ ꯇꯣꯝꯊꯤꯟ ꯅꯨꯄꯤ ꯃꯥꯕꯨ ꯃꯊꯥꯗ ꯆꯤꯡꯁꯤꯟ ꯀꯣꯟꯁꯤꯟꯕꯤ ꯈꯝꯕꯟꯕꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯤꯅꯤ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯂꯕꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯕ ꯃꯤꯀꯨꯞꯁꯤ ꯐꯥꯎꯕ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯐꯝ ꯂꯩꯔꯝꯈꯤꯅꯤ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ ꯋꯥꯖꯕꯗꯣ ꯇꯣꯝꯊꯤꯟꯅ ꯈꯪꯕꯅ ꯋꯥꯔꯧꯔꯤꯕ ꯊꯃꯣꯏꯗꯣ ꯉꯁꯤꯗꯤ ꯊꯦꯝꯖꯤꯜꯂꯒꯦ ꯈꯟꯅ ꯄꯨꯔꯛꯄꯅꯤ ꯃꯆꯥꯊꯣꯏ ꯃꯤꯡꯒꯧꯗꯨꯅ ꯍꯦꯟꯅ ꯃꯄꯤ ꯅꯧꯔꯛꯂꯦ ꯅꯨꯄꯤꯗꯣ ꯇꯣꯝꯊꯤꯟ ꯇꯞꯅ ꯇꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯌꯥꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯑꯣꯏꯅ ꯂꯩꯔꯁꯤꯗꯤ ꯀꯅꯥꯕꯨ ꯑꯃꯨꯛ ꯆꯤꯡꯅꯔꯤꯅꯣ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯊꯃꯣꯏꯅꯤ ꯈꯝꯕꯟꯕꯒꯤ ꯂꯦꯞꯀꯦ ꯇꯧꯅ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜꯅꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯇꯥꯎꯊꯈꯤꯕ ꯍꯧꯔꯛꯂꯤꯕ ꯅꯨꯄꯤꯗꯣ ꯎꯔꯨꯕ ꯈꯨꯗꯤꯡ ꯅꯤꯡꯊꯤꯖꯩ ꯂꯩꯔꯥꯡ ꯎꯔꯤ ꯃꯣꯃꯣꯟ ꯇꯧꯅ ꯋꯥꯔꯤ ꯇꯧꯅꯤꯡꯉꯤ ꯑꯍꯥꯡꯕ ꯃꯥꯂꯪ ꯎꯔꯤ ꯃꯣꯃꯣꯟ ꯇꯧꯔꯨꯏ ꯃꯁꯥ ꯈꯪꯍꯧꯗ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯆꯣꯡꯈꯤꯕ ꯇꯟꯊꯥ ꯅꯥꯏꯕ ꯊꯃꯣꯏ ꯏꯍꯨꯜ ꯀꯕꯣꯛ ꯂꯩ ꯁꯥꯠꯂꯤꯗꯨꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯅꯝ ꯅꯝꯃꯤ ꯂꯩꯅꯝ ꯆꯥꯎꯕꯤ ꯏꯊꯥ ꯀꯕꯣꯛ ꯂꯩ ꯅꯪꯅ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯕꯁꯦ ꯄꯥꯈꯪ ꯊꯃꯣꯏ ꯂꯀꯥ ꯌꯧꯍꯟꯕꯤꯌꯨꯕ ꯅꯪꯒꯤ ꯅꯥꯛꯇ ꯈꯣꯏꯃꯨꯅ ꯄꯥꯏꯗꯨꯅ ꯉꯪꯂꯕꯗ ꯅꯨꯡꯁꯤ ꯄꯥꯎꯊꯥꯡꯁꯤ ꯃꯇꯪ ꯊꯥꯕꯤꯈꯣꯕ ꯅꯇꯥ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯍꯥꯏꯋꯥꯅꯤ ꯂꯩꯔꯥꯡꯗꯨꯅ ꯃꯣꯃꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯉꯥꯎ ꯉꯥꯎꯋꯤ ꯅꯨꯄꯤꯗꯣ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯍꯥꯏꯖꯩ ꯅꯝꯕꯔ ꯂꯧꯈꯤꯕꯗꯤ ꯅꯨꯃꯤꯠ 8ꯅꯤ ꯍꯥꯏꯖꯤꯜꯂꯛꯑꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯛꯇꯕ ꯅꯨꯄꯥꯅ ꯌꯥꯝ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯑꯗꯅ ꯏ ꯌꯥꯝ ꯀꯥꯏꯗ ꯑꯩ ꯀꯥꯟꯅꯗꯦ ꯑꯩ ꯁ꯭ꯇꯦꯇꯁ ꯊꯝꯂꯒ ꯌꯦꯡꯂꯨꯒꯦꯗ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯕ ꯑꯁꯤ ꯍꯥꯏꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯅꯕ ꯄꯦꯔꯦꯒꯗꯣ ꯀꯣꯛ ꯃꯈꯥꯗ ꯊꯝꯂꯝꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯤ ꯃꯥꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯊꯥꯔꯤꯕ ꯃꯄꯥꯟꯒꯤ ꯑꯔꯥꯝ ꯆꯤꯌꯔꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤ ꯂꯩꯁꯤꯡꯗꯨꯁꯨ ꯌꯦꯡꯕ ꯑꯣꯏꯅ ꯁ꯭ꯇꯦꯇꯁ ꯑꯃ ꯏꯗꯨꯅ ꯊꯥꯒꯠꯂꯤ ꯊꯥꯖꯈꯤꯗꯦ ꯃꯤꯅ ꯍꯥꯏꯅꯕ ꯂꯚ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯥꯗ ꯊꯣꯛꯂꯕ ꯈꯛꯇꯗ ꯈꯪꯉꯤ ꯆꯤꯡꯂꯦꯝꯕ ꯋꯥꯉꯥꯡ ꯈꯣꯏꯊꯨꯝꯕꯅ ꯇꯧꯗꯨꯅꯁꯨ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯆꯣꯡꯒꯦ ꯍꯩꯈꯤꯗ꯭ꯔꯕ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯏꯊꯛ ꯍꯧꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜ ꯍꯩꯍꯧꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕꯤꯗꯨꯅ ꯂꯩꯔꯝꯂꯦ ꯅꯄꯥꯎꯁꯨ ꯇꯥꯒꯦ ꯐꯪꯗꯦ ꯁꯛꯇꯝꯁꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯎꯒꯦ ꯐꯪꯗꯦ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯇꯕ ꯅꯠꯇꯦ ꯊꯃꯣꯏꯗꯨꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯁꯥꯒꯠꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯏꯈꯤꯗꯨꯅ ꯑꯩ ꯈꯛꯀꯤ ꯅꯨꯡꯁꯤꯕ ꯇꯥꯗꯨꯅ ꯊꯃꯣꯏꯁꯦ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯈꯥꯡꯂꯗ꯭ꯔꯥ ꯋꯥꯈꯜꯁꯤꯅꯁꯨ ꯏꯇꯠ ꯇꯠꯇꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤ ꯑꯗꯨ ꯍꯦꯛ ꯊꯥꯒꯠꯄꯒ ꯀꯅꯥ ꯀꯅꯥ ꯁꯤꯟ ꯇꯧꯏ ꯌꯦꯡꯅꯕ ꯁ꯭ꯇꯦꯇꯁꯇꯒꯤ ꯊꯣꯛꯇꯨꯅ ꯁ꯭ꯇꯦꯇꯁꯇꯨꯕꯨ ꯌꯦꯡꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯌꯦꯡꯕꯅꯤ ꯃꯤꯅꯠ 10 ꯍꯦꯜꯂ ꯐꯥꯎ ꯉꯥꯏꯖꯔꯤꯕ ꯎꯍꯟꯅꯤꯡꯂꯤꯕ ꯃꯤꯁꯛꯇꯨꯅꯗꯤ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯗ ꯃꯥꯏꯊꯣꯡ ꯏꯁꯨꯛ ꯁꯨꯛꯂꯩ ꯃꯔꯛꯇ ꯁ꯭ꯇꯦꯇꯁꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨꯁꯨ ꯆꯤꯡꯊꯗꯨꯅ ꯄꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯌꯥ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯁꯛꯅꯨꯅꯦ ꯀꯣꯂꯣꯏ ꯃꯤꯠꯂꯦꯟ ꯁꯛꯇꯝꯗꯨꯕꯨ ꯑꯃꯨꯛꯇ ꯎꯅꯤꯡꯈ꯭ꯔꯦꯗ ꯏꯇꯥꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯅꯨꯄꯥꯁꯦ ꯏꯆꯝ ꯆꯝꯕꯗꯤ ꯑꯣꯏꯔꯔꯣꯏ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯔꯣꯝꯗꯒꯤ ꯅꯨꯡꯁꯤ ꯂꯩꯅꯝꯅꯣ ꯁꯥꯍꯤꯇ꯭ꯌꯒꯁꯤꯅ ꯑꯩ ꯑꯣꯏꯅ ꯋꯥꯟꯊꯔꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯊꯦꯡꯅ ꯂꯥꯛꯄ ꯕꯁꯟꯇꯁꯨ ꯅꯨꯡꯁꯤ ꯕꯁꯟꯇꯅꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯏꯇꯥꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯅ ꯈꯣꯏꯗꯥꯔꯕꯨ ꯐꯥꯗꯨꯅ ꯑꯣꯏꯔꯁꯨ ꯅꯅꯥꯛꯇ ꯄꯨꯔꯛꯀꯦ ꯔꯤꯄ꯭ꯂꯥꯏꯁꯤꯡꯗꯨ ꯃꯣꯃꯣ ꯅꯣꯛꯅ ꯉꯥꯏꯖꯔꯨꯕ ꯃꯤꯁꯛꯇꯨꯅ ꯌꯦꯡꯈꯤꯕ ꯉꯥꯏꯕꯗ ꯃꯇꯝ ꯍꯥꯠꯄ ꯑꯣꯏꯅ ꯄꯥꯔꯨꯕ ꯈꯛꯇꯅꯤ ꯍꯥꯏꯔꯛꯂꯤꯕ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯕ ꯌꯥꯕ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇꯁꯨ ꯍꯜꯂꯨꯗꯦ
ꯆꯔꯥꯡꯅꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁ꯭ꯇꯦꯇꯁꯇꯨꯗ ꯆꯪꯗꯨꯅ ꯀꯅꯥ ꯀꯅꯥ ꯁꯤꯟꯇꯧ ꯌꯦꯡꯕꯗꯗ ꯃꯈꯨꯠꯇꯣ ꯁꯤꯗꯔꯤ꯫ ꯉꯥꯏꯖꯕꯒꯤ ꯑꯋꯥꯕꯗꯤ ꯉꯥꯏꯖꯔꯤꯕ ꯃꯤꯁꯛꯇꯨ ꯈꯛꯇꯅ ꯈꯪꯂꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯥꯏꯕꯗꯨꯅ ꯀꯟꯃꯟꯕꯅ ꯉꯥꯏꯖꯃꯟꯕꯨ ꯐꯪꯂꯦ ꯍꯥꯏꯔꯁꯤꯔꯥ, ꯃꯉꯥꯜꯁꯨ ꯁ꯭ꯇꯦꯇꯁꯇꯨ ꯁꯤꯟ ꯇꯧꯔꯛꯂꯤ, ꯂꯞ ꯔꯤꯌꯦꯛꯁꯨ ꯇꯧꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯍꯔꯥꯎꯃꯟꯕꯒꯤ ꯃꯊꯟꯇ ꯆꯣꯡꯈꯠꯂꯤ꯫ ꯑꯁ, ꯀꯩꯅꯣ ꯁꯤꯕꯣ, ꯑꯁꯦꯡꯕ꯭ꯔꯣ? ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯪꯗꯒꯗꯤ ꯅꯠꯇꯦꯀꯣ? ꯃꯉꯥꯜꯁꯨ ꯁꯣꯝꯗ ꯃꯣꯃꯣꯟ ꯇꯧꯏ꯫ ꯅꯍꯥꯟ ꯍꯨꯔꯥꯟꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯨꯗ ꯅꯨꯡꯁꯤꯕꯤ ꯏꯁꯩ ꯑꯃ ꯍꯥꯞꯇꯨꯅ ꯀꯦꯞꯁꯟꯗꯅ I fell in love with you the first time. I saw you, I thought you were the most beautiful person I have ever seen. Statustuda ubada hulliba mihulgi khongjensu yankhalai. Statuski caption-duni, photo-duni aduda ngauringai, mangada personal message ama tharakpadu changduna parui. Haying pung anida nahangi mafamduda chapchana unasi. Nang thabak leibra yagadra. Thoyenbi haraubana mikuptuda makhut phawbani I. Adubo message to halludabada nupaduna amuk tumin laikhrabadi mi paijabana. Ohayaye thingnasi ai soidana laki. Phare duri aisu gym chalukige ko thamlagi. Haying amuk paw phawnarasi. Hoyaye ahenba warisu saba ikai banara makha samthanarudi. Somda sumangaldo nokmi tawri potni. Madi nahandagi message thaba call tawba ngamdaduna leirambani. Thoyenbi so harauba marakta masa su yang laga neta jari thamoi marondo khazi khangnarakpana. Henja thoibi so laishi henbi piu lakhallo haina ningai tawbado khara makhaidi hanthakhrabani. Masi magna manebu kawbudi natte. School chalakpa mamanabi pulakpa tuition tawrakpa sanarubagi wabaduna popta aduna tumbani. Laisi henbina phone da haiba nungaite. Henja thoibi su unaningi chatluse haibadagi namit taramdaida lakpani matai manau anido. Rani so masadu ikan khatlami. Marshana Ibai hayeng dudi punna chatminarusiko. Chana thaknabasu aada thong thaktana tawruradabani. Ngalapna thokshasidaidi thanga karangi resort to book tawkhrabani. Aduda chak ising charaga loktak su koishi. Phajana kaibu lamjau atai adom saita leiba khai hayeng simadi koithoklurasi. Wanglembana yaine nongma phadoksu punna koiba chathokpase phai. Ima su masagase phagalabani. Henja thoibina Nine nangdi aina tawdradi phone ga tawbidengo ai nungsibidre. Laisi henbi henja thoibi bu pamkhalaga aikhoi thoibi bu kaigi nine na nungsiroidoino nine gi phone do bera tawriba mamo sune papa dawna thabak chetpagi thengna hali adum kandadi nangdo nungai na tumlamlani na nine na hodoktabani toine su lakni hairaga lakpidri dudia ado nine yadabaini nahan khai laktrasu ngasi la isidi hayeng dine mamuga papa mama bobo aikhoi kai punna koiba chatoini bot ka tongdoiba nang bot tongningdro aya aseng bai ni ne ai bot tong hangadra tong handoini ado nang bi school chatpado bunungai bro nungai ni ne ai gi friends su mayam leire noba aduga sanamina basu yam nungai bo school phajana chatluko mi ga khanaba yadi khanade bo ni ne ai good girl loirabane laishi henbi Henja thoibigi mamaida nungsina chuptuna Nungsibana aigi mau thoibidi maram siyam upane Henja thoibina so manegi mamaida chuppi tanjaduda ningthi changlaktuna Chandombia chanaba tawrisi hayawine nangbo hoinama Laisi henbi so Henja thoibi pamna thoklai mapan yawbaga angangduba thamduna mamagi makhong soktuna khurummi Rani Machanupibu makokta nungsina nanduna haugatpiraga yare ningthi na chatluko nasagado anaye yaugano hoima sum leithokpadi yadabanina leiriba singduda chatlage hairamduna matai manau anidu thoklakle ningthi wanglemba henja thoibina suget phawba makhoibu thindorai marshan gari thoramdaida thoibi chatlage ko bai hinga muk thingnarase Asi hairamduna gari thauduna mayumai kai pangkhri ningthi wanglembe henja thoibiso mityengi pankhaiduna landri phau
ꯒꯥꯔꯤꯗꯨꯕꯨ ꯌꯦꯡꯍꯧꯋꯤ